Manipur ki irang da kuki furuk ki nupi singi mathakta tamnana violence chathai haina UN na fonglak pa report India laigak na yaning da fongdok la duna report adu yumfam yaw da bahap na sagat pa wafam ni haikre ngasi laibak asina oza gi numit pangthok tuna oza gi sinfam da laiba singboi kai khum na butle chahi asigi oina National Teachers Award lauthok pada Manipur gi ningthauzam bino yawrakle Amasong Manipur Laingak ki Department of Education na susinduna State Level Teachers Day ki thawram pangthokre oza mari da State Teacher Award pi dunai kai khum na bot kre